zero hour기 khudongchab amta lawjau sena honorable speaker dana zero hourgi khudongchab lawjari se how chi punung amasung honorable home minister bi honorable chief minister gi punung jai jinghi ge tawjabani ngara khoi session chathring da khoi gi relief camp na ke khoi ka release ki haidana tawbagi matang da haitare khabar khudi makta yawe adu ai khabar myam ji amatang ai lokol pagacha ge hoyalan pau lanjendari besingna mayum da hanjalu haibegi khongjang haugalakpada police na akal aring singkhre rail camp lanpham onthokre igli bam heruk singwan thakre police na pangmi ama I thokpam kai phudana mayai mamai thuai khre adegi sangai dana yumda leiba phangana ba demand sing khongjang changsing khre relief camp ta leibi sing shokre school angang sing wan thakre pangmi phukre example adu baina house ki puning sing je shumba hui hui session jathari bini adaida intelligence ki department habe tara CID gi XIB gi digi IB gi moi hana soina khangang bani haidu KMC only amma kaktani adaida ngasai gi moina harbe litleba praja singduna soina ngangna ba chana mo tarangwane badoi taragadi DC thabani khangde natraga SP sabani khangde hawdori khangagodi phatana phaminaraga ngangna de khalagasu mayamna phatana security mayamna moina chali pamiba demand democracy chabalaiba angina pamiba release chega phatana ising masing pithak pidan iom chum chalan biga kada bak chakadage sidei hembati yade ko noina sabdi sibuk chalo ko haidana tawbibe mota ngasagi mafam da dong dong launa sagi kapsan khosan da ma angang ju soya adigi satiba amana makhong pura puri lawbo yadra ma disen ka ani ain khan mada adu di asuk chokhaba suk sathiba tanja si dang sagi sumana tawba se mase ai tawonjaning de aduga sagi hariba pawmi miyam RC mangang sare khangne ba angang si su harba reporter si su koi maximum khange adu kapada kapa yaroi nang camera logo yaroi na phubi jisu masagi pangmuising do khoina amusung police na respect tawta taradi khoigi laibak si kamana hingani harba pangmuising do na miyam punamakta sida karaide kari thoi sida karaide kari lali sida karaida masi leire habido khana bidamta mathwai kuba hapaga sinjer be chongjer bi reporter mayam journalist mayam jibo khoina ngasai batu pai ga khoi sa sang phubi jing phugal agadi masih leibak pan bagi luar udah lebih film tu lebih tepat mana kalau le, aduna ina honorable, segi leader house puning sing saja, relief tu lebih macam tu na orang tahu pada, kau yum dah sangat jarage, yum dah hanjalan biro, adu yum dah honorable siang nak tak saja, kau itu release saja bani hari, adu edi, makoi hari bedo, ngasagi, moi dek kita tahu macam moi dek emotion, oi dulu le pun apa, ain hangat mangang hajar itu ni. Mukena thawla ring da koi kana hona si koi na phamina raga tana raga resolution puthok tana masi kadai thuna ona na hona si ai hajari dung rang jomu aduna sugumba masagi si tawrakin atai ji jaja ram tawrakin kai nebu sum leibre wa khala ba sum tungi future sum ukhalaktrabni na makhosin maram ora kanda laibak sa chwa hena worst condition laksala kadune ba sange moju yagadra tawgadra tawrakta upai lak house phamis da koi thuna hanjalana binen haidona makone release chachagen hagalap kama tamda akhangai mayam aduga ngasagi kari hajab tare official ki sausang mayana phajana convince tawra to biramadi ngarang thoiba thok thom da su yai aduna sumba mona makhata na session chatheng da musu sumba si relief camp da lebi khudimna kai yum release chachagi ama tawji haide mogi democracy chabale bang mogi haijab khojab matamda hekta tathi tawna tawse makhata na tawidana ba amsung asagi reporter sing journalist sing da press sing print ki media ki patent sing da sumana tawai da thakdong dong mayam se masi amana tawon dana na ba honorable speaker through da amsung honorable leader of house ti home minister home gi deba publish tai pung sing jari amsung house sibu sumana tawbo matam da khoi ta sengbadi khoi condemn tawon thoi ase hajara ga isha da thank you. Agenda number 2